ꯁꯤꯖꯒꯤ ꯐꯤꯖꯤ Episode 6 ꯉꯥꯟꯕ ꯒꯥꯔꯤꯗꯒꯤ ꯊꯨꯅ ꯀꯨꯝꯊꯔꯒ ꯑꯁꯣꯝ ꯃꯥꯏꯀꯩꯒꯤ ꯊꯣꯡꯗꯨ ꯇꯞꯅ ꯍꯥꯡꯂꯒ ꯕꯤꯅꯤꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏꯗꯨꯅ ꯇꯞꯅ ꯀꯨꯝꯊꯍꯜꯂꯝꯃꯤ꯫ ꯕꯤꯅꯤꯅ ꯇꯣꯟꯒ ꯊꯣꯏꯕꯤꯒꯩꯗ ꯌꯦꯡꯂꯒ ꯅꯣꯛꯑꯒ ꯈꯨꯝꯃꯤ꯫ ꯕꯤꯅꯤꯅ "ꯍꯥꯎꯅꯦ ꯅꯨꯄꯤ"꯫ ꯉꯥꯟꯕ ꯇꯞꯅ ꯕꯤꯅꯤꯕꯨ ꯈꯨꯠ ꯁꯝꯕꯤꯗꯨꯅ ꯅꯨꯄꯤ ꯑꯅꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯃꯤꯟꯅꯩ꯫ ꯇꯣꯟꯅ "ꯕꯤꯅꯤ, ꯅꯪꯗꯤ ꯌꯥꯝ ꯐꯖꯊꯣꯛꯑꯝꯃꯦꯅ"꯫ ꯊꯣꯏꯕꯤꯅ ꯑꯃꯨꯛ "ꯍꯣꯏꯅꯦ ꯅꯨꯄꯤ, ꯕꯤꯅꯤꯁꯦ ꯐꯖꯊꯣꯛꯑꯦ ꯅꯥꯔꯨꯕꯗꯒꯤ꯫ ꯑꯣꯏ ꯊꯕꯤꯈꯦꯔꯥ, ꯏꯕꯥꯅꯤꯁꯨ ꯅꯥꯔꯒ ꯌꯦꯡꯁꯤꯔꯣ"꯫ ꯁꯤ ꯍꯥꯏꯔꯒ ꯇꯣꯟꯗ ꯐꯥꯒꯤ ꯇꯧꯔꯛꯏ꯫ ꯇꯣꯟ ꯄꯤꯁꯨꯝ ꯁꯨꯛꯑꯒ "ꯆꯠꯂꯨꯍꯦ ꯑꯁ꯭ꯋꯥꯏꯗ, ꯅꯥꯕꯁꯤꯕꯨ ꯌꯥꯝ ꯅꯨꯡꯉꯥꯏꯕꯤ ꯑꯗꯨꯃꯥꯏꯅ"꯫ ꯕꯤꯅꯤꯒ ꯉꯥꯟꯕꯒꯁꯨ ꯃꯣꯏ ꯑꯅꯤꯒꯤ ꯃꯇꯧꯗꯨ ꯎꯔꯒ ꯈꯖꯤꯛ ꯅꯣꯛꯂꯛꯏ꯫ ꯕꯤꯅꯤ ꯃꯥꯒꯤ ꯌꯥꯝꯕꯨꯡꯗ ꯑꯃꯨꯛ ꯌꯦꯡꯂꯒ ꯕꯤꯅꯤꯅ "ꯌꯥꯝꯕꯨꯡ, ꯌꯥꯔꯅꯤ, ꯑꯩ ꯏꯃꯥꯟꯅꯕꯤꯒ ꯆꯪꯈ꯭ꯔꯒꯦ"꯫ ꯉꯥꯟꯕꯅ "ꯌꯥꯔꯗ꯭ꯔꯅꯦ ꯃꯆꯥ"꯫ ꯕꯤꯅꯤ "ꯌꯥꯔꯅꯤ ꯌꯥꯝꯕꯨꯡ"꯫ ꯉꯥꯟꯕꯅ "ꯐꯖꯅ ꯆꯪꯉꯣꯀꯣ ꯑꯗꯨꯗꯤ, ꯌꯥꯝꯕꯨꯡ ꯒꯥꯔꯤꯗ ꯉꯥꯏꯔꯝꯃꯒꯦ"꯫ ꯁꯤ ꯍꯥꯏꯔꯒ ꯉꯥꯟꯕ ꯅꯨꯡꯁꯤꯅ ꯃꯀꯣꯛꯇ ꯅꯥꯜꯂꯝꯂꯒ ꯒꯥꯔꯤꯗꯨ ꯁꯥꯏꯗꯇ ꯈꯥꯝꯂꯒ ꯒꯥꯔꯤ ꯃꯅꯨꯡꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩꯗ ꯊꯣꯏꯕꯤꯅ ꯇꯣꯟꯗ ꯇꯞꯅ ꯃꯣꯏꯕꯥꯅꯤꯈꯛ ꯇꯥꯅꯕꯒꯤ ꯃꯑꯣꯡꯗ ꯍꯪꯉꯛꯏ꯫ ꯊꯣꯏꯕꯤꯅ "ꯑꯣꯏ ꯅꯨꯄꯤ, ꯀꯅꯥ ꯑꯣꯏꯔꯤꯖꯥꯠꯅꯣ"꯫ ꯇꯣꯟꯁꯨ ꯇꯞꯅ "ꯈꯪꯗꯦꯅꯦ, ꯃꯅꯤꯄꯨꯔ ꯃꯆꯥꯁꯨ ꯃꯥꯟꯗꯦ, ꯗ꯭ꯔꯦꯁꯁꯨ ꯐꯣꯔꯃꯦꯜ ꯁꯦꯠꯂꯤ, ꯕꯤꯅꯤꯒꯤ ꯕꯣꯗꯤꯒꯥꯔꯗꯀ ꯑꯣꯏꯖꯥꯠꯂꯣ"꯫ ꯊꯣꯏꯕꯤꯅ ꯑꯃꯨꯛ ꯇꯣꯟꯗ ꯄꯩꯅ ꯌꯦꯡꯂꯒ "ꯍꯦꯔꯥ, ꯑꯣꯏꯔꯝꯃꯣꯏ, ꯕꯣꯗꯤꯒꯥꯔꯗ ꯑꯣꯏꯔꯗꯤ ꯁꯨꯃꯥꯏꯅ ꯃꯀꯣꯛꯇ ꯅꯥꯟꯕꯤꯗꯨꯅ ꯅꯣꯛꯂꯒ ꯋꯥꯔꯤ ꯁꯥꯔꯣꯏꯗ"꯫ ꯕꯤꯅꯤꯁꯨ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯃꯒ ꯂꯩꯊꯣꯔꯛꯄꯗ ꯃꯣꯏꯕꯥꯅꯤ ꯇꯧꯔꯝꯃꯤꯕ ꯃꯇꯧꯗꯨ ꯎꯕꯗ ꯍꯥꯏꯔꯛꯏ꯫ ꯕꯤꯅꯤꯅ "ꯀꯩꯅꯣꯅꯦ ꯅꯣꯏꯕꯥꯅꯤꯅ ꯇꯧꯔꯤꯗꯣ"꯫ ꯅꯨꯄꯤ ꯑꯅꯤꯗꯨꯁꯨ ꯏꯈꯪ ꯈꯪꯅ "ꯀꯩꯁꯨ ꯇꯧꯗꯦꯍꯦ". ꯊꯣꯏꯕꯤꯒ ꯇꯣꯟꯒꯅ ꯇꯞꯅ ꯕꯤꯅꯤ ꯁꯝꯃꯒ ꯂꯥꯛꯃꯤꯟꯅꯩ꯫ ꯆꯠꯅ ꯆꯠꯅ ꯇꯣꯟꯅ ꯕꯤꯅꯤꯗ "ꯕꯤꯅꯤ, ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯗꯣ ꯀꯅꯥꯅꯣ"꯫ ꯕꯤꯅꯤꯅ "ꯌꯥꯝꯕꯨꯡꯅꯤ". ꯊꯣꯏꯕꯤꯅ ꯑꯃꯨꯛ "ꯌꯥꯝꯕꯨꯡ ꯍꯥꯏꯗꯤ ꯀꯅꯥ"꯫ ꯕꯤꯅꯤꯁꯨ ꯆꯠꯅ ꯆꯠꯅ ꯋꯥꯔꯤ ꯄꯨꯝꯕ ꯂꯣꯏꯅ ꯂꯤꯔꯛꯏ꯫ ꯑꯗꯨ ꯂꯣꯏꯕꯒ ꯊꯣꯏꯕꯤꯅ ꯕꯤꯅꯤꯗ ꯍꯪꯉꯛꯏ꯫ "ꯕꯤꯅꯤ, ꯅꯣꯏ ꯌꯥꯝꯕꯨꯡꯗꯣ ꯁꯨꯇꯤ ꯊꯥꯕ ꯉꯥꯏꯗꯣꯏꯔꯣ"꯫ ꯕꯤꯅꯤꯅ "ꯑꯩꯅꯗꯤ ꯂꯣꯏꯔꯒ ꯍꯥꯏꯔꯛꯀꯦ ꯍꯥꯏꯕꯅꯤ, ꯑꯗꯣ ꯉꯥꯏꯔꯝꯃꯒꯦ ꯍꯥꯏ". ꯅꯨꯄꯤ ꯑꯅꯤꯗꯨꯅ ꯂꯛꯅꯔꯛꯏ꯫ "ꯏꯁ, ꯌꯥꯗꯦꯀꯣ ꯃꯤꯗꯤ, ꯃꯤ ꯃꯆꯥꯗꯤ ꯉꯥꯏꯕꯒ ꯇꯧꯏꯀꯣ". ꯕꯤꯅꯤ ꯏꯀꯥꯏꯅ "ꯌꯥꯔꯦꯀꯣ, ꯏꯕꯨꯡꯅꯤ ꯅꯣꯏꯁꯨꯕ". ꯇꯣꯟꯅ "ꯑꯩꯗꯤ ꯀꯥꯏꯗꯩ ꯀꯣꯔꯤꯌꯥꯒꯤ ꯍꯦꯔꯣꯅꯣ ꯈꯜꯂꯨꯔꯦꯍꯦ". ꯊꯣꯏꯕꯤꯒ ꯑꯃꯨꯛ "ꯍꯣꯏꯅꯦ, ꯑꯩꯁꯨ ꯗ꯭ꯔꯃꯥ ꯅꯝꯗꯣꯏꯔꯥ ꯈꯜꯂꯨꯔꯦ". ꯕꯤꯅꯤ ꯅꯣꯛꯂꯒ "ꯑꯁ ꯅꯣꯏꯕꯥꯅꯤꯒꯤ ꯋꯥꯈꯟꯗꯨꯗꯤ ꯌꯥꯏꯍꯦ". ꯑꯁꯤ ꯍꯥꯏꯅꯔꯒ ꯀ꯭ꯂꯥꯁꯔꯨꯝꯗ ꯁꯣꯝꯗꯅ ꯉꯝꯕ ꯊꯕꯛ ꯑꯃ ꯆꯠꯄꯗ ꯂꯝꯕꯤ ꯐꯥꯎꯔꯒ ꯂꯥꯛꯄꯗ ꯕꯤꯅꯤꯅ ꯁ꯭ꯀꯨꯜ ꯆꯪꯈꯤꯕꯗꯨ ꯎꯍꯧꯔꯦ꯫ ꯉꯝꯕ ꯒꯥꯔꯤꯗꯨ ꯈꯥꯝꯃꯤ, ꯌꯥꯝ ꯍꯥꯎꯇꯅ ꯅꯣꯛꯐꯦꯠ ꯇꯧꯏ, ꯑꯗꯨꯒ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ ꯉꯝꯕ "ꯍꯥꯏ, ꯁꯤꯗꯤ ꯍꯥꯟꯅꯗꯩ ꯍꯦꯟꯅ ꯐꯖꯊꯣꯛꯑꯝꯃꯦꯅ". ꯁꯤ ꯍꯥꯏꯔꯒ ꯁꯨꯇꯤ ꯊꯥꯔꯛꯄ ꯉꯥꯏꯔꯤ꯫ ꯁꯣꯝꯗꯁꯨ ꯉꯥꯟꯕ ꯉꯁꯥꯏꯗꯒꯤ ꯒꯥꯔꯤ ꯃꯅꯨꯡꯗ ꯐꯝꯃꯒ ꯃꯥꯒꯤ ꯃꯆꯥꯊꯣꯏꯕꯨ ꯉꯥꯏꯅ ꯉꯥꯏꯅ ꯊꯕꯛ ꯇꯧꯔꯤ꯫ ꯉꯝꯕꯅ ꯇꯧꯔꯤꯕꯁꯤꯡꯗꯨꯁꯨ ꯉꯥꯟꯕ ꯂꯣꯏꯅ ꯎꯏ꯫ ꯀꯣꯜ ꯑꯃꯁꯨ ꯂꯥꯛꯏ ꯉꯥꯟꯕꯒꯤ ꯐꯣꯟꯗ꯫ ꯅꯨꯄꯥꯗꯨꯁꯨ ꯇꯞꯅ ꯅꯥꯀꯣꯡꯗ ꯊꯝꯃꯒ ꯋꯥꯔꯤ ꯁꯥꯟꯅꯩ, ꯃꯃꯤꯠꯇꯨꯅ ꯉꯝꯕꯗ ꯌꯦꯡꯂꯤ꯫ ꯐꯣꯟꯗꯩ ꯋꯥꯡꯂꯦꯟꯅ "ꯌꯥꯝꯕꯨꯡ, ꯀꯥꯏꯗ ꯂꯩꯒꯦ"꯫ "ꯑꯩꯈꯣꯏꯁꯨ ꯊꯕꯛ ꯍꯜꯂꯛꯏꯌꯦ". ꯉꯥꯟꯕꯅ "ꯑꯩ ꯁ꯭ꯀꯨꯜꯗ ꯂꯩ, ꯃꯆꯥ ꯊꯣꯛꯂꯛꯄ ꯉꯥꯏꯔꯤ". ꯋꯥꯡꯂꯦꯟꯅ "ꯑꯣ, ꯑꯩꯈꯣꯏ ꯎꯔꯦ ꯌꯥꯝꯕꯨꯡ, ꯊꯧꯖꯤꯜꯂꯛꯑꯒꯦ". ꯁꯤ ꯍꯥꯏꯔꯒ ꯉꯥꯟꯕ ꯒꯥꯔꯤ ꯈꯥꯝꯂꯤꯕ ꯃꯐꯝ ꯑꯗꯨꯗ ꯊꯧꯖꯤꯜꯂꯛꯏ꯫ ꯉꯥꯟꯕꯅ ꯈꯥꯝꯃꯤꯕꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯈꯥꯝꯂꯛꯏ꯫ ꯉꯥꯟꯕꯅ ꯋꯥꯡꯂꯦꯟꯗ ꯃꯃꯤꯠ ꯏꯪꯒꯤꯠ ꯄꯤ, ꯃꯃꯥꯡꯗ ꯌꯦꯡꯉꯨ ꯍꯥꯏꯅ ꯋꯥꯡꯂꯦꯟꯁꯨ ꯌꯦꯡꯉꯛꯏ꯫ ꯃꯣꯏꯁꯨ ꯎꯔꯦ꯫ ꯉꯥꯟꯕ ꯒꯥꯔꯤꯗ ꯉꯥꯊꯔꯒ ꯕꯤꯅꯤ ꯉꯥꯏꯔꯤ꯫ ꯇꯟꯖꯥꯗꯨꯗ ꯁ꯭ꯀꯨꯜ ꯁꯨꯇꯤ ꯊꯥꯔꯛꯏ꯫ ꯃꯤ ꯃꯌꯥꯝ ꯍꯟꯅꯈ꯭ꯔꯒ ꯀꯣꯟꯅ ꯅꯨꯄꯤ ꯑꯍꯨꯝꯗꯨ ꯇꯞꯅ ꯊꯣꯛꯂꯛꯏ꯫ ꯃꯣꯏ ꯑꯍꯨꯝꯁꯨ ꯉꯥꯟꯕꯍꯣꯏ ꯂꯩꯔꯤꯗꯨꯗ ꯌꯦꯡꯊꯣꯔꯛꯏ꯫ ꯉꯥꯟꯕꯍꯣꯏꯁꯨ ꯎꯔꯗꯨꯅ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯛꯏ꯫ ꯇꯨꯡꯗꯅ ꯆꯤꯡꯂꯦꯝꯕ ꯌꯥꯏꯆꯦꯟꯕꯁꯨ ꯂꯥꯛꯏ꯫ ꯊꯣꯏꯕꯤꯒ ꯇꯣꯟꯒꯅ ꯋꯥꯡꯂꯦꯟꯒ ꯉꯥꯟꯕꯒ ꯃꯁꯛ ꯆꯞ ꯃꯥꯟꯅꯕꯗꯨ ꯎꯕꯗ ꯕꯤꯅꯤꯗ ꯍꯥꯏꯔꯛꯏ꯫ "ꯀꯩꯅꯣ ꯕꯤꯅꯤ, ꯉꯁꯥꯏꯗꯤ ꯅꯣꯏ ꯌꯥꯝꯕꯨꯡꯁꯦ ꯑꯃꯈꯛ ꯅꯠꯇ꯭ꯔꯣ, ꯍꯧꯖꯤꯛꯅ
ꯑꯅꯤꯁꯨꯏꯁꯤꯅ ꯀꯃꯥꯏꯅ ꯇꯧꯏꯕ? ꯕꯤꯅꯤꯁꯨ ꯈꯪꯅꯣꯛ ꯅꯣꯛꯂꯒ ꯑꯅꯤꯁꯨꯕ ꯅꯠꯇꯤꯌꯦ, ꯌꯥꯝꯕꯨꯡꯒ ꯌꯥꯝꯕꯨꯡꯆꯥꯒꯅꯤ ꯁꯤꯗꯤ, ꯃꯣꯏꯕꯥꯅꯤꯁꯦ ꯇ꯭ꯋꯤꯟꯁꯅꯦ꯫ ꯉꯥꯟꯕ ꯍꯣꯏꯁꯨ ꯃꯅꯥꯛꯇ ꯌꯧꯔꯛꯏ ꯑꯗꯨꯒ ꯊꯣꯏꯕꯤꯗꯒꯤ ꯕꯤꯅꯤꯒꯤ ꯕꯦꯒꯇꯨ ꯂꯧꯔꯒ ꯉꯥꯟꯕ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯊꯦꯡꯀ꯭ꯌꯨ ꯏꯆꯟ꯫ ꯊꯣꯏꯕꯤꯁꯨ ꯅꯣꯛꯐꯦꯠ ꯇꯧꯏ꯫ ꯕꯤꯅꯤꯅ ꯉꯥꯟꯕ ꯍꯣꯏꯗ ꯌꯦꯡꯂꯒ ꯃꯁꯛ ꯇꯥꯛꯂꯛꯏ ꯊꯣꯏꯕꯤꯒ ꯇꯣꯟꯒꯗ꯫ ꯕꯤꯅꯤꯅ, ꯇꯣꯟ, ꯊꯣꯏꯕꯤ, ꯈꯪꯅꯧꯋꯣ, ꯃꯁꯛ ꯃꯥꯟꯅꯕ ꯑꯅꯤꯁꯤꯅ ꯌꯥꯝꯕꯨꯡ ꯉꯥꯟꯕ ꯑꯗꯨꯒ ꯌꯥꯝꯕꯨꯡ ꯋꯥꯡꯂꯦꯟꯒꯅꯦ, ꯑꯗꯨꯒ ꯇꯨꯡꯗꯩꯁꯤꯅ ꯗꯥ ꯆꯤꯡꯂꯦꯝꯕꯒ ꯗꯥ ꯌꯥꯏꯆꯦꯟꯕꯒꯅꯤ꯫ ꯇꯣꯟꯒ ꯊꯣꯏꯕꯤꯒꯅ ꯌꯥꯏꯆꯦꯟꯕ ꯆꯤꯡꯂꯦꯝꯕ ꯍꯦꯛ ꯎꯕꯒ ꯅꯣꯏ ꯑꯣꯏꯔꯦ? ꯕꯤꯅꯤꯅ, ꯅꯣꯏ ꯃꯔꯤ ꯍꯥꯟꯅ ꯈꯪꯅꯕ꯭ꯔꯣ? ꯃꯣꯏ ꯃꯔꯤꯃꯛꯅ, ꯍꯣꯏ꯫ ꯕꯤꯅꯤ ꯏꯉꯛ ꯉꯛꯅ, ꯀꯃꯥꯏꯅ? ꯋꯥꯡꯂꯦꯟꯅ ꯌꯦꯡꯉꯤ ꯌꯥꯏꯆꯦꯟꯕꯗꯁꯨ꯫ ꯃꯥꯁꯨ ꯃꯈꯨꯠꯇ ꯃꯃꯥꯏ ꯅꯥꯜꯂꯒ ꯂꯩꯔꯝꯃꯤꯕꯗꯨ ꯎꯕꯗ ꯒ꯭ꯌꯥꯟ ꯇꯥꯈ꯭ꯔꯦ꯫ ꯕꯤꯅꯤꯗ ꯍꯥꯏꯔꯛꯏ ꯋꯥꯡꯂꯦꯟꯅ, ꯃꯆꯥꯊꯣꯏ, ꯑꯩ ꯒꯥꯔꯤꯗ ꯋꯥꯔꯤ ꯂꯤꯔꯒꯦ꯫ ꯕꯤꯅꯤꯅ ꯊꯣꯏꯕꯤꯒ ꯇꯣꯟꯒꯗ, ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ꯫ ꯁꯤ ꯍꯥꯏꯔꯒ ꯆꯠꯀꯦ ꯍꯦꯛ ꯇꯧꯕꯒ ꯅꯥꯀꯟꯗꯒꯤ ꯉꯝꯕꯅ ꯀꯧꯔꯛꯏ꯫ ꯉꯝꯕ ꯅꯣꯛꯐꯦꯠ ꯇꯧꯔꯒ, ꯕꯤꯅꯤ꯫ ꯅꯨꯄꯥ ꯃꯔꯤꯗꯨ ꯕꯤꯅꯤ ꯅꯥꯀꯟꯗ ꯂꯣꯏꯅ ꯂꯦꯞꯄꯤ꯫ ꯕꯤꯅꯤꯁꯨ ꯊꯧꯁꯥꯗꯅ ꯊꯣꯏꯕꯤꯅ ꯃꯈꯨꯠ ꯁꯝꯂꯝꯕꯗꯨ ꯇꯞꯅ ꯊꯥꯗꯣꯛꯂꯒ ꯉꯥꯟꯕꯗ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯃꯈꯨꯠꯇꯨ ꯄꯤꯔꯛꯏ꯫ ꯉꯥꯟꯕꯁꯨ ꯇꯞꯅ ꯁꯝꯕꯤꯔꯛꯏ꯫ ꯉꯥꯟꯕꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ, ꯃꯆꯥꯊꯣꯏ, ꯆꯥꯛ ꯂꯥꯝꯃꯕꯣ ꯅꯪꯕꯨ? ꯕꯤꯅꯤ ꯑꯉꯥꯡ ꯃꯆꯥꯒꯨꯝ ꯃꯀꯣꯛ ꯇꯞꯅ ꯅꯣꯝꯃꯤ꯫ ꯉꯥꯟꯕꯁꯨ ꯇꯞꯅ ꯃꯀꯣꯛꯇ ꯅꯥꯟꯕꯤ꯫ ꯌꯨꯝ ꯌꯧꯕꯒ ꯌꯥꯝꯕꯨꯡꯅ ꯀꯩꯅꯣꯝ ꯁꯦꯝꯕꯤꯒꯦ꯫ ꯉꯝꯕ ꯑꯃꯨꯛꯀꯁꯨ ꯀꯧꯔꯛꯏ꯫ ꯕꯤꯅꯤ, ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯣ? ꯎꯗ ꯀꯨꯏꯔꯦ, ꯅꯁꯛꯀ ꯐꯖꯊꯣꯛꯑꯝꯃꯦꯅꯦ꯫ ꯎꯁꯤꯠꯇꯅ ꯍꯥꯏꯔꯛꯏꯅꯤ ꯈꯪꯏ꯫ ꯅꯨꯄꯥ ꯃꯔꯤꯗꯨ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯦ, ꯈꯨꯗꯨꯝ ꯂꯣꯏꯅ ꯇꯥꯁꯤꯜꯂꯤ꯫ ꯑꯗꯨꯕꯨ ꯉꯥꯟꯕꯗꯤ ꯑꯁꯥꯎꯕ ꯎꯠꯇꯦ꯫ ꯕꯤꯅꯤꯗ ꯇꯞꯅ ꯍꯪꯉꯛꯏ, ꯃꯆꯥ, ꯀꯅꯥꯅꯣ ꯃꯥꯗꯤ, ꯃꯁꯛ ꯈꯪꯕ꯭ꯔꯣ? ꯕꯤꯅꯤꯅ ꯈꯨꯝꯃꯛꯀꯦ ꯍꯦꯛ ꯇꯧꯕꯒ ꯉꯥꯟꯕꯅ ꯃꯃꯤꯠꯇ ꯏꯪꯒꯤꯠ ꯇꯧꯏ, ꯈꯪꯗꯦ ꯍꯥꯏꯌꯨ ꯍꯥꯏꯅ꯫ ꯕꯤꯅꯤꯁꯨ ꯏꯪꯒꯤꯠꯇꯨ ꯈꯪꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯕꯤꯅꯤꯅ, ꯈꯪꯗꯦ ꯌꯥꯝꯕꯨꯡ꯫ ꯉꯝꯕ ꯕꯤꯅꯤꯗ ꯌꯦꯡꯂꯒ, ꯀꯩꯅꯣ ꯕꯤꯅꯤ, ꯑꯩ ꯈꯪꯗ꯭ꯔꯕꯣ? ꯌꯥꯝ ꯊꯨꯅ ꯀꯥꯎꯏꯅ, ꯑꯩ ꯅꯪꯅ ꯌꯥꯝ ꯅꯨꯡꯁꯤꯈꯤꯕ ꯇꯥꯇꯣꯟꯗꯨꯅꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯎꯁꯤꯠꯇꯅ ꯆꯪꯁꯤꯜꯂꯛꯀꯦ ꯇꯧꯏ꯫ ꯅꯨꯄꯥꯗꯨꯅ ꯆꯪꯁꯤꯜꯂꯛꯀꯦ ꯇꯧꯕꯗꯨꯗ ꯉꯥꯟꯕ ꯕꯤꯅꯤꯕꯨ ꯃꯇꯨꯡꯗ ꯈꯖꯤꯛ ꯊꯝꯂꯒ ꯍꯥꯏꯔꯛꯏ ꯅꯨꯄꯥ ꯃꯥꯅ, ꯀꯩꯅꯣ, ꯑꯉꯥꯡꯁꯤꯅ ꯈꯪꯗꯦ ꯍꯥꯏꯔꯗꯤ ꯈꯪꯂꯝꯃꯔꯣꯏ꯫ ꯅꯍꯥꯟꯈꯩ ꯀꯅꯥ ꯂꯩꯇꯦ ꯈꯟꯗꯨꯅ ꯅꯪꯅ ꯃꯆꯥꯊꯣꯏꯕꯨ ꯁꯥꯟꯅꯅꯤꯡꯕ ꯃꯑꯣꯡꯗ ꯁꯥꯟꯅꯕꯗꯣ ꯍꯧꯖꯤꯛꯇꯤ ꯌꯥꯔꯔꯣꯏ꯫ ꯃꯥꯒꯤꯗꯃꯛ ꯑꯩ ꯂꯩꯔꯤ꯫ ꯁꯤ ꯍꯥꯏꯔꯒ ꯕꯤꯅꯤꯕꯨ ꯃꯈꯨꯠ ꯁꯝꯂꯒ ꯆꯠꯂꯤ꯫ ꯇꯨꯡꯗꯒꯤ ꯉꯝꯕ ꯁꯥꯎꯅ ꯌꯦꯡꯂꯒ, ꯅꯪꯕꯨ ꯀꯅꯥꯅꯣ? ꯃꯕꯨꯡꯔꯣ? ꯃꯕꯨꯡꯗꯤ ꯃꯥꯟꯗꯦ, ꯅꯠꯇ꯭ꯔꯒ ꯃꯥꯒꯤ ꯅ꯭ꯌꯨ ꯕꯣꯏꯐ꯭ꯔꯦꯟꯔꯣ? ꯑꯣꯏ, ꯀꯥꯟꯅꯔꯣꯏꯌꯦ, ꯃꯇꯝ ꯃꯥꯡꯍꯟꯗꯅ ꯅꯣꯏ ꯏꯃꯨꯡꯅꯁꯨ ꯌꯥꯁꯨ ꯌꯥꯔꯣꯏꯗꯕꯗ꯫ ꯉꯥꯟꯕ ꯀꯔꯦꯝꯅꯅ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ꯫ ꯕꯤꯅꯤ ꯈꯪꯍꯧꯗꯦ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯈꯤꯕ ꯑꯗꯨꯛ ꯊꯥꯖꯅ ꯅꯨꯡꯁꯤꯔꯨꯕ ꯃꯍꯥꯛꯅ ꯐꯥꯎꯕ ꯃꯥꯒꯤ ꯐꯤꯕꯝꯕꯨ ꯄꯟꯗꯨꯅ ꯀꯔꯦꯝꯅꯕ ꯉꯥꯡꯂꯛꯄꯗꯨ ꯇꯥꯕꯗ ꯅꯨꯄꯤꯗꯨ ꯊꯃꯣꯏ ꯀꯥꯏꯈ꯭ꯔꯦ꯫ ꯅꯨꯄꯤꯗꯨ ꯂꯦꯞꯄꯝꯕꯗꯒꯤ ꯈꯣꯡꯀꯥꯞ ꯑꯃ ꯑꯅꯤ ꯍꯜꯂꯤ꯫ ꯃꯥꯒꯤ ꯃꯆꯥꯕꯨ ꯀꯩꯁꯨ ꯂꯩꯇꯅ ꯉꯥꯡꯕꯗꯨ ꯇꯥꯕꯗ ꯉꯥꯟꯕ ꯃꯩ ꯍꯧꯅ ꯁꯥꯎꯔꯒ ꯈꯨꯗꯨꯝ ꯇꯥꯁꯜꯂꯒ ꯉꯝꯕꯒꯤ ꯃꯉꯛꯁꯝ ꯄꯥꯏꯗꯨꯅ ꯒꯥꯔꯤꯒꯤ ꯃꯥꯡꯗ ꯅꯝꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯃꯃꯥꯏ ꯃꯃꯤꯠ ꯈꯪꯗꯦ ꯀꯤꯟꯅ ꯄꯪꯊꯤꯟꯗ ꯊꯤꯟꯖꯤꯜꯂꯤ꯫ ꯅꯨꯄꯥ ꯑꯍꯨꯝꯗꯨꯅ ꯈꯥꯝꯗꯣꯛꯀꯦ ꯍꯦꯛ ꯇꯧꯕꯗ ꯋꯥꯡꯂꯦꯟꯁꯨ ꯃꯌꯥꯝꯕꯗꯨ ꯆꯤꯡꯊꯣꯛ ꯆꯤꯡꯊꯣꯛꯅ, ꯌꯥꯝꯕꯨꯡ, ꯌꯥꯝꯕꯨꯡ, ꯌꯥꯔꯦꯃꯦ, ꯁꯤꯕ ꯇꯥꯔꯦ, ꯇꯣꯛꯑꯣ꯫ ꯅꯨꯄꯥꯗꯣ ꯃꯌꯥꯝꯅ ꯈꯥꯝꯗꯣꯛꯂꯤꯕꯗꯨ ꯌꯥꯗꯦ, ꯍꯦꯟꯅ ꯍꯦꯟꯅ ꯐꯨꯖꯤꯜꯂꯤ꯫ ꯉꯝꯕꯅ ꯃꯈꯨꯠ ꯍꯟꯕꯒꯤ ꯃꯇꯝ ꯄꯤꯗꯦ꯫ ꯉꯝꯕꯗꯨ ꯐꯨꯃꯟꯕꯗꯒꯤ ꯆꯤꯟꯗꯒꯤ ꯏ ꯑꯣꯔꯛꯏ꯫ ꯑꯗꯨ ꯐꯥꯎꯕ ꯅꯨꯄꯥꯗꯨ ꯐꯨꯕ ꯂꯦꯞꯇꯦ꯫ ꯊꯣꯏꯕꯤꯒ ꯇꯣꯟꯒꯗꯤ ꯕꯤꯅꯤꯒꯤ ꯅꯥꯛꯇ ꯕꯤꯅꯤꯅ ꯀꯞꯂꯤꯕꯗꯨ ꯊꯦꯝꯕꯤꯔꯤ꯫ ꯕꯤꯅꯤꯁꯨ ꯀꯞꯅ ꯀꯞꯅ ꯉꯥꯟꯕꯒꯤ ꯉꯁꯤꯒꯤ ꯁꯥꯎꯒꯟꯗꯅ ꯁꯥꯎꯔꯛꯄ ꯃꯇꯧꯗꯨꯗ ꯀꯤꯅ ꯌꯦꯡꯂꯛꯏ꯫ ꯌꯥꯏꯆꯦꯟꯕꯁꯨ ꯅꯨꯄꯥꯗꯣ ꯈꯥꯝꯕ ꯌꯥꯔꯔꯣꯏ ꯈꯪꯏ꯫ ꯉꯥꯟꯕ ꯁꯨꯡꯁꯥꯎ ꯁꯥꯎꯗꯕ ꯃꯤ ꯑꯗꯨꯕꯨ ꯁꯥꯎꯔꯛꯂꯗꯤ ꯌꯥꯝꯅ ꯃꯆꯤꯡ ꯐꯠꯇꯦ꯫ ꯑꯗꯨ ꯈꯪꯗꯅ ꯌꯥꯏꯆꯦꯟꯕꯅ ꯅꯝꯗꯅ ꯈꯪꯆꯣꯡ ꯆꯣꯡꯁꯤꯜꯂꯛꯏ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯉꯥꯟꯕꯗ, ꯌꯥꯔꯦ ꯉꯥꯟꯕ, ꯇꯣꯛꯑꯣ, ꯅꯪꯒꯤ ꯅꯇꯧꯗꯨꯗ ꯑꯉꯥꯡꯁꯦ ꯀꯤꯔꯦ꯫ ꯋꯥꯍꯩꯗꯨ ꯇꯥꯔꯒ ꯐꯨꯔꯝꯕ ꯅꯨꯄꯥꯗꯨ ꯃꯉꯣꯟꯗ ꯀꯤꯅ ꯌꯦꯡꯂꯤꯕ ꯅꯨꯄꯤꯗꯨꯒꯤ ꯃꯤꯠꯌꯦꯡ ꯎꯔꯒ ꯃꯥꯒꯤ ꯑꯁꯥꯎꯕꯗꯨ ꯈꯔ ꯐꯥꯊꯩ꯫ ꯃꯥꯕꯨ ꯐꯥꯊꯔꯤꯕ ꯃꯤꯁꯤꯡꯗꯨ ꯐꯠ ꯐꯠ ꯏꯟꯊꯣꯛꯂꯒ
ꯉꯥꯟꯕ ꯃꯃꯤꯠꯇ ꯏ ꯀꯥꯅ ꯑꯃꯨꯛ ꯉꯝꯕꯅ ꯇꯥꯗꯨꯅ ꯂꯩꯔꯤꯕꯗꯨꯗ ꯐꯝꯊꯔꯒ ꯈꯨꯀꯥꯞꯄꯤ ꯇꯦꯛ ꯇꯦꯛ ꯀꯥꯞꯄꯒ ꯍꯥꯏꯔꯛꯏ, "ꯍꯦ, ꯅꯪꯒꯤ ꯃꯤꯠꯇ ꯀꯩꯁꯨꯝ ꯂꯩꯇꯅ ꯎꯔꯤꯕ ꯅꯕꯦꯝꯃꯁꯦ, ꯅꯤꯡꯊꯦꯝꯆꯥ ꯁꯥꯒꯩꯒꯤ ꯃꯕꯦꯝꯃꯁꯤꯖ, ꯑꯩꯒꯤ ꯄꯥꯕꯨꯡ ꯏꯃꯥꯁꯤꯒꯤꯅ ꯃꯃꯧꯁꯤꯖ, ꯑꯩꯒꯤ ꯏꯅꯥꯎꯁꯤꯡꯅ ꯏꯇꯩꯃꯁꯤꯖ, ꯑꯥꯔ.ꯀꯦ ꯇꯥꯏꯕꯪꯉꯥꯟꯕ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯈꯣꯡꯂꯣꯏ ꯑꯣꯏꯒꯗꯒꯤ ꯉꯥꯏꯔꯒ ꯂꯩꯔꯤꯕꯁꯤꯗ ꯅꯪꯒꯨꯝꯕ ꯀꯩꯁꯨ ꯂꯩꯇꯕ ꯃꯤꯅ ꯍꯦꯛꯇ ꯈꯨꯠ ꯊꯤꯟꯖꯤꯟꯗꯨꯅ ꯉꯥꯡꯕ ꯌꯥꯕ꯭ꯔꯥ?" ꯉꯥꯟꯕꯕꯨ ꯌꯦꯡꯂꯝꯃꯤꯕ ꯃꯤꯁꯤꯡꯗꯨꯁꯨ ꯉꯥꯟꯕꯅ ꯍꯥꯏꯔꯛꯏꯕ ꯋꯥꯗꯨ ꯇꯥꯔꯒ ꯉꯛꯅ ꯌꯦꯡꯅꯩ꯫ ꯉꯥꯟꯕꯁꯨ ꯑꯗꯨ ꯍꯥꯏꯔꯝꯃꯒ ꯁꯥꯎꯅ ꯕꯤꯅꯤꯕꯨ ꯃꯈꯨꯠ ꯁꯝꯂꯒ ꯒꯥꯔꯤ ꯀꯥꯈꯠꯍꯟꯗꯨꯅ ꯃꯥꯅ ꯊꯧꯔꯒ ꯆꯠꯈ꯭ꯔꯦ꯫ ꯅꯨꯄꯥ ꯑꯍꯨꯝꯁꯨ ꯃꯇꯨꯡ ꯏꯟꯅꯈ꯭ꯔꯦ꯫ ꯊꯣꯏꯕꯤꯍꯣꯏꯁꯨ ꯉꯝꯕꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯃꯌꯨꯝꯗ ꯆꯠꯈ꯭ꯔꯦ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯉꯝꯕ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯃꯃꯥꯟꯅꯕ ꯈꯔꯅ ꯎꯔꯗꯨꯅ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈ꯭ꯔꯦ꯫ ꯗꯦ ꯇꯨ ꯗꯦ ꯖꯤꯔꯤꯕꯥꯝꯅ ꯄꯨꯊꯣꯛꯆꯕ ꯁꯤꯖꯒꯤ ꯐꯤꯖꯤꯒꯤ ꯃꯊꯪꯒꯤ ꯑꯦꯄꯤꯁꯣꯗꯇ ꯃꯈꯥ ꯇꯥꯕ ꯋꯥꯔꯤ ꯈꯪꯃꯤꯟꯅꯔꯁꯤ꯫ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ꯫